ꯁꯤꯒꯤ ꯁꯥꯄꯣꯟꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯕꯤꯔꯛꯀꯦꯕꯀꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯌꯣꯟꯕ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯝ ꯌꯨꯝꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯪꯉꯛꯏꯀꯣ ꯃꯣꯏ ꯄꯣꯠ ꯆꯩ ꯙꯨꯞꯅꯤ ꯈꯪꯗꯦ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯩ ꯅꯨꯄꯥꯅ ꯂꯩꯍꯧꯕꯅꯦꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯩꯁꯦ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯂꯨꯄꯥ ꯆꯥꯝꯃꯅꯦ ꯍꯥꯏꯌꯦ ꯁꯤꯒꯤ ꯁꯥꯄꯣꯟꯁꯤꯗ ꯑꯗꯨ ꯂꯨꯄꯥ 200ꯅꯦ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯩꯕꯤꯌꯦ ꯌꯥꯝ ꯍꯣꯡꯉꯤ ꯃꯣꯏ ꯁꯥꯄꯣꯟꯁꯦ ꯍꯣꯡꯉꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯂꯩꯕ 90ꯐꯨꯗ ꯄꯤꯗꯥꯏꯅꯦ ꯁꯤꯟꯊꯣꯜ ꯅꯨꯡꯊꯣꯜꯒ ꯄꯪꯊꯥ ꯊꯥꯖꯟꯕꯗꯣ ꯈꯪꯗꯦ ꯁꯤ ꯁꯤꯟꯊꯣꯜ ꯆꯥꯝꯅꯦ ꯍꯥꯏꯒꯦꯔꯥ ꯍꯥꯏꯌꯦꯕꯀꯣ ꯂꯨꯄꯥ 200 ꯍꯥꯏꯒꯦꯔꯥ ꯀꯩꯁꯨ ꯑꯗ ꯂꯤꯔꯤꯜ ꯃꯥꯅ ꯍꯥꯏꯒꯦꯔꯥ ꯀꯣꯡꯒꯣꯟ ꯊꯣꯛꯏ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯅꯦ ꯇꯣ ꯃꯃꯥꯡꯗ ꯀꯥꯞꯄꯩꯁꯨ ꯑꯗꯨꯝ ꯌꯥꯎꯏꯁꯨꯕ꯭ꯔꯥ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯣꯏ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯂꯨꯄꯥ 200 ꯇꯥꯕꯁꯦ ꯂꯨꯄꯥ 50 ꯑꯃꯅ ꯃꯣꯏꯕꯥꯅꯤ ꯆꯥ ꯊꯛꯑꯣ ꯇꯟ ꯆꯥꯎꯑꯣꯅꯅꯦ ꯍꯥꯞꯄꯤ ꯑꯌꯨꯛꯇ ꯂꯥꯛꯄꯩꯅꯦ ꯄꯨꯡ ꯑꯌꯨꯛꯇ 10 ꯑꯗꯨꯋꯥꯏ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯅꯦ ꯇꯟ ꯆꯥꯔꯣꯅ ꯇꯧꯔꯒ ꯑꯌꯨꯛꯇ ꯄꯨꯡ 10 ꯁ꯭ꯋꯥꯏ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯣꯏ ꯆꯥ ꯅꯨꯡꯒ ꯊꯛꯑꯕ ꯈꯣꯠꯂꯕꯣ ꯍꯥꯏ ꯊꯛꯇ꯭ꯔꯤꯗ ꯇꯥꯃꯣ ꯍꯥꯏ ꯑꯗꯨꯗꯤ ꯇꯟ ꯆꯥꯎꯑꯣꯅ ꯑꯩꯅ 50 ꯍꯥꯞꯄꯦ ꯋꯥꯅꯤ ꯑꯗꯣ ꯁꯨꯝ ꯅꯨꯡꯁꯤꯗꯅꯀꯣ ꯌꯥꯝꯕ ꯃꯌꯥꯝꯁꯨ ꯂꯩꯕꯤꯌꯨ ꯌꯥꯝꯗꯕꯒꯤ ꯃꯣꯏꯅ ꯄꯨꯔꯛꯄꯗ ꯀꯩꯝ ꯅꯨꯃꯤꯠꯇꯨ ꯀꯩꯝ ꯌꯥꯎꯗꯦ ꯙꯨꯞꯀꯗꯪ ꯌꯥꯎꯔꯦ ꯍꯥꯏꯕ ꯙꯨꯞꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯅ ꯙꯨꯞꯀ ꯁꯤꯗꯦꯟ ꯅꯣꯏꯕꯥꯅꯤ ꯁꯤꯗꯦꯟ ꯄꯨꯗ꯭ꯔꯤ ꯀꯩꯗꯧꯕꯩꯅꯣ ꯇꯥꯃꯣ ꯁꯨꯝ ꯂꯣꯏꯔꯛꯄꯩꯅꯦ ꯍꯥꯏꯅ ꯑꯁ ꯅꯕꯥꯅꯤ ꯄꯨꯕꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏ ꯋꯥꯔꯝꯒꯅꯤ ꯈꯥꯎꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯊꯪ ꯂꯥꯛꯑꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯣꯏꯅ ꯍꯣꯠꯅꯖꯕꯗꯨꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯈ꯭ꯔꯦ ꯑꯩ ꯅꯨꯄꯥꯅ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯃꯥꯒ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦ ꯑꯩ ꯃꯃꯥꯡꯗ ꯑꯗꯨ ꯇꯥꯏꯃꯤꯡ ꯃꯣꯏꯁꯦ ꯑꯌꯨꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯑꯩ ꯑꯗꯨꯅ ꯗꯥꯎ ꯌꯥꯕꯩꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯌꯨꯛꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯏꯃꯨꯡꯗ ꯂꯩꯕ ꯃꯥ ꯑꯗꯨꯝ ꯁꯨꯃꯥꯡꯗ ꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯒꯤ ꯍꯦꯛ ꯊꯦꯡꯅꯕ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯣꯏꯕꯗꯣ ꯃꯤꯔꯦꯝꯅꯤꯅ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯤꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩꯗꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯩꯅ ꯊꯦꯡꯅꯩꯗꯅ ꯁꯤ ꯌꯥꯝ ꯁꯥꯄꯣꯟꯁꯦ ꯍꯣꯡꯉꯦ ꯃꯥꯜꯂꯦ ꯍꯥꯏꯕ ꯐ꯭ꯔꯤꯁꯨ ꯍꯥꯞꯄꯦ ꯍꯥꯏꯕ ꯃꯔꯤ ꯂꯩꯕꯗ ꯑꯃ ꯍꯥꯞꯄꯤꯅꯦ 5ꯅꯦ ꯅꯪ ꯂꯤꯔꯤꯜ ꯂꯨꯄꯥ 90 ꯄꯤꯕ ꯂꯤꯔꯤꯜ ꯑꯗꯒꯤ ꯁꯤꯟꯊꯣꯜꯗꯣ ꯀꯣꯡꯒꯣꯟ ꯊꯣꯛꯑꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯂꯣꯏꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯑꯗꯨꯝ ꯐꯔꯦ ꯍꯥꯞꯄꯣꯟꯕꯨ ꯀꯩꯗꯧꯅꯤꯒꯦ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯁꯨꯝ ꯃꯇꯦꯛꯁꯦ ꯃꯌꯥꯝ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯅꯤꯡꯗꯅꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯣꯏ ꯍꯣꯠꯅ ꯀꯟꯕꯗꯣ ꯁꯤ ꯁꯥꯄꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯗ ꯗꯥꯎ ꯌꯥꯏ ꯍꯥꯏꯕ ꯗꯥꯎ ꯌꯥꯏꯌꯦ ꯑꯩ ꯃꯃꯥꯡ ꯂꯩꯕꯗꯣ ꯗꯥꯎ ꯃꯌꯥꯝꯁꯨ ꯌꯥꯕꯅꯦꯕ ꯇꯥꯕꯤꯍꯧꯔꯣꯀꯣ ꯃꯣꯏꯅ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯣꯏꯒꯤ ꯗꯥꯎ ꯌꯥꯏ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕ ꯌꯣꯜꯂꯝꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕꯗ ꯗꯥꯎ ꯌꯥꯏ ꯍꯥꯏꯁꯤ ꯂꯤꯔꯤꯜ ꯂꯨꯄꯥ ꯈꯪꯈ꯭ꯔꯦ 50 ꯄꯤꯕ ꯁꯤꯟꯊꯣꯜ ꯂꯨꯄꯥ 90 ꯄꯤꯕꯗ ꯗꯥꯎ ꯌꯥꯗꯦ ꯆꯞ ꯃꯥꯟꯅꯩ ꯀꯩꯝ ꯀꯥꯟꯗꯦ ꯑꯗꯨꯅ ꯇꯧ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯖꯕ ꯃꯌꯥꯝ ꯈꯪꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯗꯗꯤ ꯁꯤ ꯊꯣꯛꯑꯦꯀꯣ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯌꯣꯜꯂꯝꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯕꯣꯔ ꯑꯃ ꯐꯪꯕꯗꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯗꯥꯎ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯖꯔꯤꯀꯣ ꯑꯗꯨꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯂꯧꯕꯤꯌꯦ ꯑꯗꯨꯅ ꯃꯦꯝ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯃꯇꯦꯡ ꯑꯃꯈꯛ ꯁꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯄꯅꯤꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯁꯨ ꯂꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯒꯤ ꯃꯣꯏꯁꯦ ꯁꯨꯝ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯑꯉꯝ ꯉꯝꯕ ꯌꯥꯝꯅ ꯄꯤꯕ ꯉꯝꯃꯨꯗ꯭ꯔꯒꯁꯨꯀꯣ ꯃꯣꯏꯅ ꯀꯩꯅꯣꯝ ꯌꯣꯟꯖ ꯂꯥꯛꯆꯕꯁꯦ ꯍꯦꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕꯤꯕꯁꯤꯁꯨ ꯃꯣꯏꯗ ꯈꯤꯇꯪ ꯀꯥꯟꯅꯖꯩꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯧꯕꯤꯌꯣ ꯁꯤ ꯍꯥꯏꯖꯅꯤꯡꯕꯩꯅꯤꯀꯣ ꯃꯌꯥꯝ